ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯤ ꯂꯩꯆꯤꯜ ꯋꯥꯔꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯉꯥꯏꯔꯕ ꯃꯅꯤꯄꯨꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯄꯨꯒꯤ ꯄꯥꯎꯇꯥꯛ꯫ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯍꯅꯨꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯍꯅꯨꯕ ꯑꯁꯦ ꯃꯁꯨ ꯃꯆꯥꯁꯤꯡꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕ ꯑꯃꯗꯤ ꯂꯧꯁꯤꯡꯁꯨ ꯌꯥꯝꯅ ꯄꯤꯕ ꯑꯍꯜ ꯑꯃꯅꯤ꯫ ꯑꯗꯨꯒ ꯍꯅꯨꯕ ꯑꯁꯤꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯁꯨ ꯅꯨꯄꯥ ꯑꯁꯦ ꯈꯔ ꯄꯤꯛꯂꯤ꯫ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯕꯒꯤ ꯍꯧꯅꯕ ꯈꯔꯁꯨ ꯉꯥꯎꯁꯟꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯒ ꯃꯤꯒꯤ ꯍꯩꯀꯣꯜꯗꯒꯤ ꯃꯤꯒꯤ ꯍꯤꯡꯈꯣꯜꯗꯒꯤ ꯄꯣꯠ ꯆꯩ ꯍꯦꯛꯂꯒ ꯍꯦꯛ ꯄꯣꯔꯛꯄ ꯆꯥꯊꯣꯛꯄ ꯀꯌꯥ ꯑꯃ ꯇꯧꯏ꯫ ꯃꯗꯨꯕꯨ ꯃꯥꯒꯤ ꯃꯄꯨꯅꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯍꯜ ꯑꯗꯣ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯄꯣꯂꯥꯡ ꯁꯥꯅꯅꯕ ꯍꯥꯏꯗꯨꯅ ꯄꯩꯌꯥ ꯁꯤꯗꯨꯅ ꯂꯩꯔꯤ꯫ ꯍꯅꯨꯕ ꯑꯗꯨꯅ ꯄꯣꯂꯥꯡ ꯁꯥꯔꯒ ꯃꯗꯨꯕꯨ ꯌꯣꯜꯂꯒ ꯃꯁꯨ ꯃꯄꯨꯒꯤ ꯆꯤꯟꯖꯥꯛ ꯄꯨꯅꯔꯤꯕꯅꯤ꯫ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯅꯣꯡꯒꯥꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯅꯨꯕ ꯑꯗꯨꯅ ꯃꯁꯨ ꯅꯨꯄꯥ ꯑꯗꯣ ꯆꯥꯎꯅꯅꯕ ꯌꯣꯛꯂꯤꯕꯅꯤ꯫ ꯍꯅꯨꯕ ꯑꯁꯤꯒꯤ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯑꯔꯨꯕ ꯑꯅꯥ ꯂꯥꯏꯆꯠ ꯑꯃ ꯂꯥꯛꯄꯗꯒꯤ ꯄꯨꯝꯅꯃꯛ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯅꯨꯕ ꯑꯗꯨꯒ ꯃꯁꯨ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯦ꯫ ꯍꯅꯨꯕ ꯑꯁꯤꯅ ꯄꯩꯌꯥ ꯁꯤꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯃꯁꯨ ꯅꯨꯄꯥꯗꯣ ꯁꯥꯟꯅꯕ ꯍꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ "ꯏꯄꯨ, ꯌꯦꯡꯉꯨꯇꯨ, ꯁꯤꯒꯤ ꯊꯕꯤꯁꯦ ꯐꯖꯗ꯭ꯔꯥ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯃꯄꯨ ꯑꯗꯨꯅ "ꯍꯩꯃꯥ, ꯀꯗꯥꯏꯗꯒꯤꯅꯣ ꯁꯤꯗꯤ? ꯍꯥ, ꯑꯩꯈꯣꯏꯒꯤꯗꯤ ꯊꯕꯤ ꯄꯥꯟꯗꯦ꯫ ꯅꯃꯥꯟꯅꯕꯅ ꯄꯤꯔꯛꯂꯤꯕꯔꯣ?" ꯃꯇꯝ ꯑꯗꯨꯗ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯅ "ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯏꯄꯨ, ꯏꯃꯥꯟꯅꯕꯅ ꯄꯤꯔꯛꯄ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯨꯔꯒ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯪꯒꯣꯜ ꯑꯗꯨꯒ ꯍꯦꯛ ꯊꯪꯅꯅ ꯊꯕꯤꯒꯤ ꯄꯥꯝ ꯑꯃ ꯂꯩꯕꯗꯣ, ꯑꯗꯨ ꯐꯥꯎꯔꯒ ꯂꯥꯛꯄꯗ ꯄꯥꯜꯂꯝꯕꯗꯒꯤ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛꯂꯛꯂꯤꯕꯅꯤ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯄꯨ ꯑꯗꯨꯅ "ꯍꯥꯏ, ꯅꯪꯅ ꯑꯁꯤꯒꯨꯝꯅ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯂꯤꯕꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗꯁꯨ ꯇꯧꯈ꯭ꯔꯕ꯭ꯔꯣ?" ꯋꯥꯍꯪ ꯑꯗꯨꯗ ꯃꯁꯨ ꯑꯗꯣ ꯈꯨꯝꯐꯝ ꯈꯪꯗꯦ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯨ ꯑꯗꯨꯅ "ꯁꯦꯡꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ, ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯑꯩ ꯌꯥꯝꯅ ꯋꯥꯔꯧꯒꯅꯤꯀꯣ꯫ ꯅꯪꯕꯨ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯌꯣꯛꯂꯛꯄ ꯑꯁꯤꯗ ꯀꯔꯤ ꯋꯥꯠꯍꯟꯗꯨꯅ ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯃꯤꯒꯤ ꯍꯤꯡꯈꯣꯜꯗ ꯄꯥꯟꯕ ꯄꯥꯝꯗ ꯄꯥꯟꯕ ꯊꯕꯤ ꯑꯗꯨꯕꯨ ꯅꯪꯅ ꯍꯦꯛꯂꯛꯂꯤꯕꯗꯨꯕꯣ? ꯅꯪꯅ ꯆꯥꯅꯤꯡꯂꯕꯗꯤ ꯏꯄꯨꯒꯤ ꯄꯥꯝꯗꯁꯨ ꯊꯕꯤ ꯐꯖꯕ ꯌꯥꯝꯅ ꯄꯥꯜꯂꯤꯅ, ꯃꯗꯨ ꯍꯦꯛꯂꯒ ꯆꯥꯔꯨꯕ ꯌꯥꯏ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯁꯨ ꯑꯗꯨꯅ "ꯑꯩ ꯂꯥꯟꯈ꯭ꯔꯦ ꯏꯄꯨ, ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯁꯤꯒꯨꯝꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯨ ꯑꯗꯨꯅ "ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕ ꯅꯠꯇꯦ꯫ ꯆꯠꯂꯨ, ꯄꯥꯝ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯅꯍꯥꯛꯅ ꯊꯕꯤ ꯑꯗꯨ ꯄꯤꯔꯒ ꯑꯩꯅ ꯁꯣꯏꯕꯗꯒꯤ, ꯋꯥꯈꯜ ꯑꯁꯤ ꯈꯟꯊꯍꯧꯗꯕꯗꯒꯤ ꯑꯗꯣꯝꯒꯤ ꯊꯕꯤ ꯑꯃ ꯑꯩꯅ ꯆꯥꯅꯤꯡꯗꯨꯅ ꯍꯦꯛꯂꯨꯔꯦ, ꯃꯁꯤꯕꯨ ꯑꯃꯨꯛꯇ ꯂꯧꯁꯟꯕꯤꯌꯨ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯨꯒꯗꯕꯅꯤ꯫ ꯆꯠꯂꯨ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯁꯨ ꯑꯗꯣ "ꯍꯣꯏ ꯏꯄꯨ" ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯄꯥꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯊꯕꯤ ꯍꯧꯔꯤꯕ ꯄꯥꯝ ꯑꯗꯣ ꯌꯧꯔꯛꯂꯕꯗ ꯃꯍꯥꯛꯅ ꯄꯥꯝ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯣ ꯈꯪꯗꯣꯛꯂꯗꯨꯅ ꯄꯥꯝ ꯑꯗꯨꯒꯤ ꯃꯄꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯆꯥ ꯃꯁꯨ ꯃꯌꯥꯝꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯊꯕꯤ ꯑꯃ ꯄꯥꯏꯔꯒ ꯂꯦꯞꯂꯤꯕꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ "ꯑꯥꯏ, ꯀꯩꯗꯧꯔꯦ ꯅꯨꯄꯥ ꯃꯆꯥ? ꯀꯩ ꯅꯪꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯗ ꯅꯌꯨꯝꯗ ꯍꯟꯒꯦ ꯍꯥꯏꯗ꯭ꯔꯗꯨꯅ ꯑꯩꯒꯤ ꯁꯤꯒꯤ ꯁꯥꯟꯅꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯍꯥꯏ, ꯑꯩꯈꯣꯏꯗꯤ ꯁꯥꯟꯅꯕ ꯅꯠꯇꯦ, ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯛ ꯂꯥꯡꯖꯕꯅꯤ꯫ ꯍꯌꯦꯡ ꯑꯃꯨꯛ ꯁꯥꯟꯅꯔꯣꯀꯣ." ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯆꯪꯁꯤꯜꯂꯛꯂꯒ ꯊꯕꯤ ꯑꯗꯨ ꯄꯤꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ "ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯊꯕꯤꯁꯦ ꯑꯩꯉꯣꯟꯗ ꯆꯥꯎ ꯍꯥꯏꯔꯤꯕ꯭ꯔꯣ?" ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ "ꯑꯩꯅ ꯁꯥꯟꯅꯕ ꯍꯜꯂꯛꯄꯗ ꯄꯥꯝꯗ ꯊꯕꯤ ꯄꯥꯜꯂꯝꯕꯗꯨꯗ ꯆꯥꯅꯤꯡꯗꯨꯅ ꯍꯦꯛꯂꯨꯔꯦ꯫ ꯑꯗꯨꯒ ꯑꯩꯅ ꯏꯄꯨꯗ ꯇꯝꯂꯨꯕꯗ ꯏꯄꯨꯅ ꯊꯕꯤ ꯑꯁꯦ ꯄꯥꯝꯒꯤ ꯃꯄꯨ ꯑꯗꯨꯗ ꯄꯤꯊꯣꯛꯂꯨꯆꯣ, ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯨꯆꯣ ꯍꯥꯏꯕꯗꯨꯗ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯩ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯈꯨꯔꯨꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯨ ꯑꯗꯨꯅ
Ibungo hongodi hogalo as nangi napu asidi onthokna phakhre ko noigi ipu do ku pangakta leirabadi leipak ase chakhatkadabani afaba mama pana afaba macha puthoi angang haibasidi apir palai khonggumbani seninga mongda senba yai haibadu hek chumida noigi ipuna asumna huranba yadi haidana takpirabani hayengna hana chawlabasu huranbagi wakhan khallaroidabani aduna traduna nang ne hekla porliba thabido kadai hawarnida hayengde ani heklau kakaidana hairaga chasen minarabadi angang ado marudage dum huranba haikhrgadabani phare aduga se thabi se nangna thamoi sengna aigi pamdagi thabi ema saning tuna heklure haidana ngakpi na ba hairakpa sida aye nangbu ngakpi ba oina masei khudol tawrabani hauna chajaruro aduga matungdi noigi ipuna haibudo tawgadabani kanagi suma pot maran he oidabani ko aduga chaning ba leirabasu thariba mi adugi mapu adu da hainaraga he kadabani chagadabani phare chacharo adum hairakpada nupa macha ado yamna harauna mayum lomda halakli mahana khalubadadi thabi huranba angang ni haiduna phurakadra haiduna kirubani asamna tawduna mapugi manak jaruklabada mapuna hai nang pu chatludrabro thabi dum pareta laklibadubo maruda masunupa aduna thokriba thawdoksing adugi wari sing amata sithadana tamle mata maruda mapu aduna to aduni thamoi sengnabu haijaraba thamoi sengnabu nijarabadi pidaba leitabani piraktragana pirakthredana phare nana problem thabi se isu ipu tangkhai yaduna chaminarasi asomna masu mapu do tangkhai yaduna chaminari tumisu tasalaklaba adudadi yenganu thadokliba singado loina mau phajali aduga mapu aduna paya sibudu su loisallaga saksangda sak thongli sak thongna mapuna magi masuda munna yenglaga hai isu nupa aisu hakchangse inung nungai taba kuirakle akhanga hi maiba tanaduna hidak langthak kaya saba yaba sare thakpa yaba thakle adu ikan kanadi nangi imaga pabunga nakhoigi nabokana nakhiba anabadu aingonda su sanghorabara khangdre maramaduna aina karigumba nangna chaudringai tabang palasi thadoktuna sakhiba thoklabadi nang kaidawgani nangi ipuda amuktang hayu ipu ai kanaga lehodino na tuomta leiba dabani kanaga di leirone gene ha ai khoi miyoiba haibase mathang chatkhraga amamam tang lehogadoribani matamaruda nangsu hayeng pakhang pharaklaga nupi angang thiraga amadagi ani dagi ahum dagi mari mathang samtharaktuna khulingba nangi imung ama sengoi kadoribani aduna hayo hayeng aina laikhidru matamda na kari tawraga nangi punsi si hingnaba honagadoribano ipu ai kayogdino khangdida aidi ipu laikhidradi adum kappaga laini ihe ai hayese madugidamak nahana warugano aikhoigi lairiba pam mayamado nahana maduda thabak suraga lau singu tawduna ipura tawriba asigumna thaba ingkhang suraga lau singuraga lau uraga nang hingadabani madu natranadi karaidagi hingba yaradage lairiba yenganu singasisu maying masing henkar hangadabani aduga nungaina leigadabani dra ipu aidi pamjan base yama talli aduna yenganu khunu roiba sisu mone hena phaida karamna pharibano ni isu ibungo thabak tawbada tallabadi karamna chakhutkani khangdi ipu masigi angang si aina khara tona na yokhiba sida thabak suhandaba sida thabak subasi tallese hoi phare kona khanarasiko asumna hairaga ahallado chak thongbado loisankhri masigi matung masumapu chak chaminarba matungda tumnakhri mataw asumna tawduna sahidi asum haukri mapu ado haujikti nare mahak siragani hadumna khalambado sidre maramaduna phana kuina hingluna leiri adubu magi anabado amuhe hauba amuhe phakiba tawba anaba oiraba jan maramaduna mahaki anabado amu haurakle
ꯃꯍꯥꯛꯅ ꯀꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯑꯅꯥꯕꯗꯣ ꯑꯗꯨꯃꯛ ꯐꯈꯤꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯣꯟꯖꯜꯂꯛꯂꯕ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯕꯅꯤꯅ ꯑꯅꯥꯕ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯅꯨꯡꯗ ꯌꯥꯎꯖꯔꯤꯕ ꯉꯥꯛꯊꯣꯛꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯂꯣꯏꯈ꯭ꯔꯕ ꯃꯥꯜꯂꯤ ꯍꯦꯟꯅ ꯁꯣꯛꯆꯜꯂꯛꯇꯨꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯐꯝꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯍꯅꯨꯕ ꯑꯗꯨꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯁꯨ ꯄꯨꯡꯀꯛ ꯆꯥꯎꯔꯕꯅꯤ ꯃꯗꯨꯗ ꯍꯅꯨꯕ ꯑꯗꯨꯅ ꯑꯩꯅ ꯍꯌꯦꯡ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝꯗ ꯅꯍꯥꯛ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯑꯩꯅ ꯀꯜꯂꯤꯉꯩ ꯃꯇꯝꯗꯁꯨ ꯄꯥꯝꯗ ꯆꯠꯁꯤ ꯊꯕꯛ ꯁꯨꯁꯤ ꯍꯥꯏꯕꯁꯨ ꯅꯍꯥꯛ ꯁꯨꯡꯌꯥ ꯌꯥꯗꯦ ꯀꯔꯤ ꯇꯧꯔꯒ ꯅꯪꯕꯨ ꯅꯄꯨꯟꯁꯤ ꯑꯗꯣ ꯂꯦꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯁꯨ ꯅꯨꯄꯥ ꯑꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯈꯨꯝꯈꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯊꯕꯛ ꯁꯨꯕꯁꯤ ꯌꯥꯝꯅ ꯇꯜꯂꯤ ꯑꯗꯨꯅ ꯌꯦꯟ ꯉꯥꯅꯨ ꯈꯔ ꯂꯣꯏꯔꯒ ꯑꯗꯨꯝ ꯄꯩꯍꯤꯡ ꯍꯤꯡꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯗꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯊꯕꯛ ꯁꯨꯅꯤꯡꯗ꯭ꯔꯦ ꯀꯔꯤ ꯇꯧꯔꯒ ꯊꯕꯛ ꯁꯨꯍꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕ ꯑꯗꯨꯅ ꯏꯁꯨ ꯏꯕꯨꯡꯉꯣ ꯑꯩꯅ ꯍꯌꯦꯡ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯆꯥꯎꯈꯠꯄ ꯉꯝꯂꯔꯣꯏ ꯅꯪꯕꯨ ꯁꯨꯗꯨꯅ ꯅꯨꯡꯉꯥꯏꯅꯤꯡꯕ ꯄꯥꯝꯕ꯭ꯔꯥꯅꯦ ꯃꯇꯝ ꯑꯗꯨꯗ ꯃꯁꯨ ꯅꯨꯄꯥꯗꯨꯅ ꯍꯣꯏ ꯏꯄꯨ ꯑꯩ ꯊꯕꯛ ꯁꯨꯗꯨꯅ ꯅꯨꯡꯉꯥꯏꯕꯗꯨ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯗꯨꯗꯤ ꯑꯩ ꯐꯔꯦ ꯋꯥ ꯍꯥꯏꯒꯦꯁꯦ ꯑꯩꯒꯤ ꯄꯥꯝꯗ ꯅꯍꯥꯛꯅꯅꯦ ꯍꯌꯦꯡ ꯆꯥꯎꯔꯕ ꯃꯇꯝꯗ ꯑꯩꯅ ꯁꯤꯈ꯭ꯔꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯆꯥꯖꯅꯕ ꯍꯥꯏꯗꯅ ꯑꯩꯅꯅꯦ ꯁꯅꯥꯒꯤ ꯄꯥꯛꯁꯤ ꯑꯆꯧꯕ ꯑꯃ ꯑꯩꯅ ꯄꯥꯝꯗ ꯐꯨꯝꯂꯒ ꯊꯅꯝꯕꯅꯤ ꯃꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯍꯜ ꯑꯣꯏꯔꯛꯂꯕꯅꯤꯅ ꯀꯗꯥꯏ ꯖꯒꯥꯗ ꯐꯨꯝꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯃꯗꯨꯕꯨ ꯅꯍꯥꯛꯅ ꯑꯃꯨꯛꯇꯪ ꯇꯧꯈꯥꯏꯗꯨꯅ ꯊꯤꯌꯨ ꯑꯗꯨꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯗꯨꯗ ꯐꯪꯂꯛꯂꯕꯗꯤ ꯅꯪꯒꯤ ꯑꯣꯏꯖꯔꯣ ꯃꯗꯨꯅ ꯅꯍꯥꯛꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯁꯅꯨꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯁꯨ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯤ ꯌꯥꯝꯂꯕ ꯁꯅꯥꯁꯤꯡ ꯑꯩꯒꯤ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯉꯥꯡꯅꯔꯤꯕ ꯑꯗꯣ ꯃꯄꯨ ꯑꯗꯨꯕꯨ ꯐꯝꯁꯦꯟꯅꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯇꯥꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯄꯨ ꯑꯗꯨꯅ ꯐꯔꯦ ꯑꯣꯖꯥ ꯑꯃꯥꯏꯕꯁꯤꯅ ꯍꯟꯈꯤꯕꯗ ꯄꯥꯏꯈꯤꯅꯕ ꯀꯔꯤꯅꯣ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯑꯃꯨꯛꯇ ꯊꯤꯔꯨꯁꯣ ꯌꯦꯟꯒꯤ ꯌꯦꯔꯨꯝꯒꯗꯣ ꯈꯔ ꯊꯤꯖꯤꯜꯂꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯥꯔꯅꯤꯗ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯁꯨ ꯑꯗꯣ ꯁꯅꯥꯒꯤ ꯆꯥꯎꯔꯕ ꯄꯥꯛꯁꯤ ꯑꯃ ꯐꯪꯂꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯈꯤꯕꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯍꯥꯏꯕꯗꯤ ꯃꯁꯨ ꯑꯗꯣ ꯊꯣꯛꯈ꯭ꯔꯦ ꯃꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯍꯣꯔꯦꯟ ꯁꯤꯅꯤ ꯍꯌꯦꯡ ꯁꯤꯅꯤ ꯃꯇꯝ ꯊꯥꯕ ꯉꯝꯗ꯭ꯔꯕ ꯍꯅꯨꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯨ ꯇꯧꯁꯤꯟꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡ ꯇꯧꯔꯛꯀꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯑꯣꯖꯥꯅ ꯈꯔ ꯁꯦꯟꯅꯕꯤꯔꯛꯎ ꯏꯕꯨꯡꯉꯣ ꯑꯩ ꯂꯣꯏꯅꯃꯛ ꯚꯥꯞ ꯇꯥꯔꯤ ꯅꯪꯒꯤ ꯂꯧꯁꯤꯡꯁꯤꯁꯨ ꯑꯉꯛꯄꯅꯤ ꯐꯔꯦ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯎ ꯋꯥꯔꯅꯤ ꯑꯗꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯕꯗ ꯃꯄꯨ ꯑꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯤ ꯃꯄꯨ ꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯗ ꯃꯍꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯈꯤ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕꯗ ꯃꯍꯥꯛꯅ ꯈꯜꯂꯤ ꯑꯩꯒꯤ ꯏꯄꯨꯅ ꯍꯥꯏꯔꯝꯕ ꯄꯥꯝꯗ ꯁꯅꯥꯒꯤ ꯄꯥꯛꯁꯤ ꯑꯃ ꯐꯨꯝꯗꯨꯅ ꯊꯅꯝꯃꯤ ꯍꯥꯏꯔꯤꯕꯗꯨ ꯇꯧꯈꯥꯏꯗꯨꯅ ꯊꯤꯔꯨꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯄꯨꯅ ꯊꯝꯕꯤꯔꯝꯕ ꯃꯈꯣꯏꯒꯤ ꯄꯥꯝ ꯁꯔꯨꯛ ꯑꯗꯣ ꯃꯍꯥꯛꯅ ꯍꯪꯒꯠ ꯍꯟꯗ ꯇꯧꯈꯥꯏꯗꯨꯅ ꯀꯔꯝꯕ ꯖꯒꯥꯗꯕꯨ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯪꯒꯠ ꯍꯟꯗ ꯇꯧꯕꯗ ꯃꯈꯣꯏꯒꯤ ꯄꯥꯝ ꯑꯗꯣ ꯐꯣꯂꯤ ꯇꯥꯔꯤ ꯃꯐꯣꯜ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕꯗꯣ ꯂꯥꯛꯇꯨꯅ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯃꯆꯥ ꯅꯍꯥꯛꯅ ꯄꯥꯝ ꯑꯁꯤ ꯁꯅꯥ ꯊꯤꯕꯗ ꯂꯣꯏꯅꯃꯛ ꯇꯧꯈꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯃꯐꯣꯜ ꯇꯥꯔꯦ ꯉꯥꯏꯈꯣꯅꯦ ꯑꯩ ꯋꯥ ꯑꯃꯇꯪ ꯍꯥꯏꯒꯦ ꯐꯝꯃꯨꯅꯦ ꯅꯪꯁꯨ ꯋꯥꯔꯝꯂꯒꯅꯤ ꯅꯪꯒꯤ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯨꯔꯅꯨ ꯀꯩꯒꯤꯅꯣ ꯏꯄꯨ ꯑꯗꯨꯗꯤ ꯅꯪꯒꯤ ꯍꯌꯦꯡ ꯅꯆꯥꯅꯁꯨ ꯂꯩꯔꯛꯂꯕ ꯃꯇꯝ ꯅꯪꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯅꯪꯅ ꯅꯁꯨꯁꯤꯡꯗ ꯀꯔꯤ ꯄꯤꯔꯝꯒꯗꯧꯔꯤꯒꯦ ꯅꯆꯥꯁꯤꯡꯗ ꯅꯪꯒꯤ ꯅꯨꯄꯤꯗ ꯀꯔꯤ ꯄꯤꯔꯝꯒꯗꯧꯔꯤꯒꯦ ꯑꯗꯨꯅ ꯃꯈꯣꯏꯗ ꯄꯤꯅꯅꯕ ꯊꯝꯖꯜꯂꯣ ꯄꯥꯏꯔꯨꯔꯒꯅꯨ ꯍꯧꯖꯤꯛꯀꯤꯗꯤ ꯅꯪꯅ ꯄꯥꯡꯒꯜ ꯐꯔꯤ ꯅꯪ ꯅꯁꯥꯅ ꯁꯨꯔꯒ ꯅꯣꯝꯂꯒ ꯆꯥꯖꯕ ꯌꯥꯔꯤ ꯍꯌꯦꯡ ꯅꯪꯅ ꯁꯨꯕ ꯅꯣꯝꯕ ꯉꯝꯗ꯭ꯔꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤ ꯄꯤꯔꯝꯒꯗꯧꯔꯤ ꯍꯣꯏꯅꯦ ꯏꯄꯨ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯑꯗꯨꯅ ꯅꯪꯅ ꯇꯧꯈꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯄꯥꯝꯃꯨꯏ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯕ ꯑꯗꯨꯅꯅꯦ ꯃꯥꯏꯔꯦꯟ ꯇꯣꯔꯕꯣꯠ ꯊꯕꯤꯅꯆꯤꯡꯕ ꯊꯥꯖꯜꯂꯣ ꯑꯗꯨꯗꯨꯒꯅꯦ ꯐꯧꯁꯨ ꯍꯨꯟꯖꯜꯂꯣ ꯏꯁꯤꯡ ꯆꯥꯏꯁꯜꯂꯣ
ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯅꯥ ꯃꯁꯤꯡꯅ ꯀꯦ ꯂꯥꯎꯅ ꯁꯨꯍꯧꯔꯅꯤ ꯅꯪꯅ ꯍꯪꯒꯠ ꯍꯟꯗꯥ ꯇꯧꯕꯗ ꯃꯐꯣꯜ ꯇꯥꯔꯕ ꯂꯩꯕꯥꯛ ꯑꯁꯤ ꯂꯩꯍꯥꯎꯁꯨ ꯌꯥꯝꯅ ꯆꯦꯜꯂꯦꯅꯦ ꯏꯕꯨꯡꯉꯣ ꯑꯗꯨꯒꯅꯦ ꯁꯅꯥ ꯂꯩꯈꯤ ꯍꯥꯏꯕꯁꯤꯃꯗꯤ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯌꯦꯡ ꯅꯍꯥꯛꯅ ꯁꯤꯔꯝꯗꯥꯏꯒꯤ ꯈꯞ ꯆꯤꯡꯗꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯅꯆꯥꯗ ꯅꯪꯒꯤ ꯅꯁꯨꯗ ꯅꯪꯒꯤ ꯅꯨꯄꯤꯗ ꯍꯥꯏꯒꯗꯕꯅꯤꯀꯣ ꯍꯣꯏ ꯏꯄꯨ ꯑꯗꯨꯅ ꯐꯔꯒꯅꯤ ꯇꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯥꯏꯕ ꯍꯟꯅꯨꯕ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯗꯣ ꯆꯨꯝꯒꯅꯤ ꯈꯜꯂꯗꯨꯅ ꯃꯄꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯈꯥꯏꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯄꯥꯝ ꯑꯗꯣ ꯃꯍꯥꯛꯅ ꯃꯅꯥ ꯃꯁꯤꯡ ꯊꯥꯖꯜꯂꯤ ꯈꯣꯡꯗ꯭ꯔꯨꯝ ꯃꯥꯏꯔꯦꯟ ꯇꯣꯔꯕꯣꯠ ꯐꯧꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯊꯥꯖꯜꯂꯤ ꯄꯥꯟꯁꯨ ꯊꯥꯖꯜꯂꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯊꯥ ꯈꯔ ꯂꯩꯔꯒ ꯃꯥꯅ ꯊꯥꯈꯤꯕꯁꯤꯡꯗꯣ ꯍꯪꯒꯠ ꯍꯟꯗꯥ ꯇꯧꯈꯥꯏꯕꯗ ꯃꯐꯣꯜ ꯇꯥꯔꯕ ꯃꯐꯝ ꯑꯣꯏꯕꯅꯤꯅ ꯂꯩꯍꯥꯎ ꯊꯣꯛꯂꯕꯅꯤ나 ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯗꯨꯅ ꯃꯊꯪ ꯋꯥꯔꯤ ꯁꯥꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯍꯩ ꯃꯔꯣꯡꯁꯨ ꯆꯨꯝꯅ ꯄꯥꯜꯂꯤ ꯃꯍꯥꯛꯀꯤ ꯄꯥꯜꯂꯤꯕ ꯃꯔꯦꯟ ꯑꯗꯨꯒ ꯃꯌꯥꯝ ꯄꯥꯟꯅꯔꯤꯕ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯆꯥꯎꯔꯤ ꯂꯨꯝꯂꯤ ꯇꯣꯔꯕꯣꯠ ꯈꯣꯡꯗ꯭ꯔꯨꯝ ꯊꯕꯤ ꯄꯥꯟꯅꯆꯤꯡꯕꯁꯨ ꯑꯗꯨꯃꯉꯥꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯌꯥꯝꯗꯒꯤ ꯍꯦꯜꯂꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡꯇꯕꯨ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯁꯣꯟꯅꯈ꯭ꯔꯦ ꯃꯁꯤꯗ ꯃꯍꯥꯛꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯔꯥꯎꯖꯔꯤ ꯍꯥꯏꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯁꯦ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯆꯥꯕꯗꯤ ꯉꯝꯂꯣꯏꯗꯕꯅꯤꯅ ꯑꯌꯥꯝꯕꯅ ꯂꯣꯏꯅꯃꯛ ꯌꯣꯟꯊꯣꯛꯂꯤ ꯃꯁꯤꯅ ꯃꯍꯥꯛ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯐꯪꯂꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯟꯖꯔꯛꯈꯤ ꯑꯩꯈꯣꯏꯒꯤ ꯏꯄꯨꯅ ꯄꯥꯝꯗ ꯁꯅꯥ ꯐꯨꯝꯂꯝꯃꯤ ꯍꯥꯏꯔꯤꯕꯗꯨꯗꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯁꯤ ꯊꯥꯔꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯌꯣꯟꯊꯣꯛꯂꯒ ꯄꯩꯁꯥ ꯐꯪꯂꯤ ꯄꯩꯁꯥ ꯑꯁꯤꯅ ꯁꯅꯥ ꯑꯣꯜꯍꯟꯕ ꯌꯥꯏ ꯃꯁꯤ ꯑꯣꯏꯔꯦꯀꯣ ꯂꯧꯕꯨꯛꯇ ꯑꯩꯈꯣꯏꯒꯤ ꯄꯥꯝꯗ ꯁꯅꯥ ꯐꯨꯝꯂꯝꯃꯤ ꯍꯥꯏꯔꯤꯁꯤꯗꯤ ꯐꯩ ꯃꯁꯤ ꯑꯃꯨꯛ ꯑꯩꯅ ꯁꯨꯅꯤꯡꯗ꯭ꯔꯕ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗ ꯄꯥꯎꯇꯥꯛ ꯑꯁꯤꯃꯛ ꯄꯤꯒꯅꯤ ꯑꯩꯒꯤ ꯏꯄꯨꯒꯤ ꯄꯥꯎꯇꯥꯛ ꯑꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯀꯥꯟꯅꯈ꯭ꯔꯦꯗ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯃꯛ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯆꯠꯊꯔꯒꯅꯤ ꯑꯁꯨꯝꯅ ꯃꯁꯨ ꯅꯨꯄꯥꯗꯣ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯒ ꯄꯥꯝ ꯑꯗꯣ ꯑꯗꯨꯃꯛ ꯊꯕꯛ ꯁꯨꯗꯨꯅ ꯌꯦꯟ ꯉꯥꯅꯨ ꯃꯌꯥꯝ ꯑꯃ ꯂꯣꯏꯗꯨꯅ ꯃꯍꯥꯛ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ 5 ꯄꯣꯛꯂꯤ ꯍꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥ 5 ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯉꯍꯥꯋꯥꯏ ꯁꯨꯅꯤꯡꯈꯤꯗꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯁꯨꯅꯤꯡꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥ ꯑꯁꯤꯅ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯤ ꯑꯃꯠꯇ ꯁꯨꯅꯤꯡꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯑꯍꯜ ꯂꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨꯅꯤꯡꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅꯁꯨ ꯃꯈꯣꯏꯕꯨ ꯂꯥꯛꯅꯕ ꯉꯝꯗ꯭ꯔꯦ ꯀꯔꯝ ꯇꯧꯅꯤ ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯜꯂꯛꯄꯗ ꯉꯍꯥꯟꯋꯥꯏ ꯃꯄꯨꯅ ꯄꯤꯔꯝꯕ ꯄꯥꯎꯇꯥꯛ ꯑꯗꯣ ꯁꯤꯖꯤꯟꯅꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯆꯥꯅꯨꯄꯥ 5 ꯑꯗꯨꯕꯨ ꯀꯧꯁꯜꯂꯤ ꯑꯗꯨꯒ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ 5 ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯅꯈꯣꯏꯗ ꯑꯩ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯑꯩꯅ ꯀꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯅꯈꯣꯏꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯄꯤꯔꯝꯕꯁꯨ ꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯈꯣꯏꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯌꯦꯡ ꯑꯩꯅ ꯅꯥꯔꯛꯂꯕ ꯃꯇꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯋꯥꯍꯧꯒꯗꯕꯗꯨꯒꯤ ꯈꯜꯂꯒ ꯄꯤꯒꯦ ꯍꯥꯏꯗꯅ ꯁꯅꯥꯒꯤ ꯇꯔꯪ ꯑꯆꯧꯕ ꯑꯃꯈꯛ ꯑꯩꯅ ꯑꯩꯒꯤ ꯄꯥꯝꯗ ꯐꯨꯝꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯀꯗꯥꯏꯋꯥꯏꯗ ꯐꯨꯝꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯌꯥꯝꯂꯕ ꯁꯅꯥꯒꯤ ꯇꯔꯪ ꯑꯁꯤ ꯅꯈꯣꯏꯒꯤ ꯏꯄꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕꯅꯤ ꯃꯗꯨ ꯑꯃꯨꯛ ꯑꯩꯅ ꯈꯔ ꯁꯤꯖꯤꯟꯅꯔꯒ ꯌꯥꯝꯂꯕ ꯁꯅꯥꯒꯤ ꯇꯔꯪ ꯑꯗꯣ ꯁꯤꯖꯤꯟꯅꯕ ꯂꯣꯏꯕ ꯉꯝꯗꯕꯗꯒꯤ ꯑꯃꯨꯛ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯂꯦꯞꯁꯜꯂꯒ ꯑꯃꯨꯛ ꯊꯝꯖꯤꯟꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯀꯗꯥꯏꯋꯥꯏꯗ ꯐꯨꯝꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯀꯥꯎꯔꯦ ꯑꯗꯨꯅ ꯅꯈꯣꯏ 5 ꯆꯪꯂꯒ ꯑꯃꯨꯛꯇꯪ ꯇꯧꯈꯥꯏꯌꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ 5 ꯑꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ ꯃꯄꯥꯕꯨꯡꯁꯦ ꯄꯔꯞ ꯁꯤꯍꯟꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯃꯈꯣꯏ 5 ꯑꯗꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯣꯛꯅꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯧꯁꯤꯡ ꯑꯗꯣ ꯀꯧꯁꯜꯂꯒ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯇꯧꯁꯟꯅꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯧꯈꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯃꯅꯥ ꯃꯁꯤꯡ ꯊꯥꯖꯤꯜꯂꯁꯤ ꯍꯥꯏꯒꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯃꯃꯥꯡꯊꯛꯇ ꯇꯧꯈꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯥꯛꯂꯝꯕ ꯄꯥꯎꯇꯥꯛ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯃꯨꯛꯁꯤꯡꯗ ꯍꯥꯏꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ
ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯑꯗꯣ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ 5 ꯑꯗꯨꯅ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯆꯥꯎꯔꯕ ꯄꯥꯝ ꯑꯗꯣ ꯍꯪꯒꯠ ꯍꯟꯗꯥ ꯌꯥꯝꯅ ꯀꯨꯞꯅ ꯇꯧꯈꯥꯏꯔꯝꯃꯤ, ꯌꯥꯝꯅꯁꯨ ꯂꯨꯅ ꯇꯧꯈꯥꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯐꯣꯜ ꯇꯥꯔꯦ, ꯂꯩꯍꯥꯎ ꯀꯥꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯌꯥꯔꯒꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯌꯥꯔꯔꯣꯏ, ꯅꯈꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯦ ꯍꯌꯦꯡ ꯅꯈꯣꯏꯒꯤ ꯅꯆꯥꯅꯁꯨꯁꯤꯡꯗ ꯄꯤꯅꯅꯕ ꯊꯝꯖꯜꯂꯨ, ꯑꯗꯨꯅ ꯅꯈꯣꯏꯅ ꯇꯧꯈꯥꯏꯔꯨꯕ ꯑꯁꯤꯗꯤ ꯃꯅꯥ ꯃꯁꯤꯡ ꯑꯣꯏꯅ ꯊꯥꯖꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡꯊꯛꯇ ꯇꯧꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯧꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯁꯨ ꯑꯗꯨꯅ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯊꯥꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ 5 ꯆꯪꯗꯨꯅ ꯍꯣꯠꯅꯔꯕꯅꯤꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯐꯕ ꯑꯃꯗꯤ ꯁꯦꯟꯗꯣꯡ ꯂꯩꯕ, ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯕ ꯃꯍꯩ ꯃꯔꯣꯡ ꯃꯌꯥꯝ ꯑꯃ ꯊꯥꯕꯗ ꯃꯈꯣꯏ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯐꯪꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯧꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯀꯨꯕꯣꯛꯀꯤ ꯄꯥꯎꯇꯥꯛ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯃꯀꯨꯕꯣꯛꯀꯤ ꯂꯧꯁꯤꯡ ꯑꯗꯨꯕꯨ ꯊꯥꯒꯠꯅꯍꯧꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯃꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯀꯣꯏꯔꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯎꯕꯗ ꯍꯔꯥꯎꯕꯗꯒꯤ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯐꯪꯅꯕ ꯊꯕꯛ ꯀꯔꯥ ꯍꯦꯟꯅ ꯁꯨꯒꯠꯂꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯊꯕꯛ ꯁꯨꯅꯤꯡ ꯆꯠꯅꯤꯡꯉꯝꯗꯕ ꯃꯈꯣꯏ 5 ꯊꯕꯛ ꯁꯨꯗꯨꯅ ꯄꯩꯁꯥ ꯇꯥꯟꯗꯨꯅ ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫